Lakhipur online puthok saba December ki tang kuntra mathoi leibak pokpa numit ki Khomjinba Pao tabirasi ahan bata maroi pa Pao koko komna sinduna laisram kamal babu gi matangda Assam gi CM ga unagadori WMC Tripura unit ki chahi mapung phaba gi mapok kuman thorong pangthokre saknai raba sumang lila aiba Meetei puya gi wari liba chana lukhoina leiki tabata awa pa phongdorkle numit kuni chumna chatharakiba theater workshop ngarang Palem Panthau Cultural Trust ki drama hall da loisinkhre ISRO na changeng oina docking amadi undocking da mateng pangnanaba satellite ani mai pangna thagatkre amasung jiribam da chathariba football tournament ta SRCKA ga Moirangtem Brothers ka ngasi final sanargani Hauzik mapungoi papau tabirasi Coordination Committee on Crisis of Meetei Manipuri Kokokom Assam na sinduna Laisram Komal Babu gi matangda lamdamasigi loop kaya yauna khananai nabagi mipamama Manipuri Boys Hostel Silcherda ngarang pangthokre Kokokom gi chairman Kangabam Santi Kumar retired ACS na mipamma poiduna pangthokiba mipamaduda vice chairman S Subhankar advisor Singh Saikom Komlakanta RK Sanahal Dr. K.N. Chan amadi JSC against missing of Laisram Komal Babu gi wangangloi oriba Ibo Pisak Moirangtem na chingba miyosingna taista lengsinke mipamaduda Laisram Komal Babu mang kibagamari lenana Komal Babu gi imung manung amadi JSC ga phaminaduna makhatana chathagadaba khongjang sengi matangda khananina ke tongan balup kaya dagi mihut nifuromna sarukya kiba mipamaduna laukiba warep singi banungda Hiramasigi matangda Assam gi CM ga unaduna memorandum pisinba loinana justice purakna bataksinba amadi Laisram Komal Babu gi imung manungda tengbang pihanba anisubada minister Kausik Rai ga unaduna CM unana basinba selthum gi support ki damak kokokom gi money receipt semba amasung makalda sel khara tengbang pinaba appeal toba asina chingba warep lauki aina ngasi sendom lei haiduna wajacha no sung ai koyanina independently mayam de declare to go to kitang wa doi koi yang pe meeting emergent meeting ma ko re harega jane ma kai ang ma se kai to na wa jege ai mayam da appeal to kai ne tham dingi kai na da koi sida Assam Manipur mapanda lei ba Meetei sing asidi amana waki mateng tongnare harega jana people no sono chawgi wapam thalna kudung chada balak pakuding mamta mateng bina banina ai dang asi ai ko yemna ni hajani mi ai koi receipt book khara namme harega jari mukai ai koi ai di fund se collect ore harega ai koi matam da chedok chejing tawu matam da changa da senpam madu khara thume harega awa batariba Jacob Molgabugi, Yumanuk Sida, I could issue second gravity, even talk my name, thank you. Kananai nabagi thoromasigi manungchanna Laisram Komal Babu gi loinabi Laisram Ongbi Belarani Debida Kasar Diary gi admin Maitan Kaisangbam Bhupenna ngamjaba sel gi tengbang lupa lising tara kusinakre World Meetei Council WMC Tripura unit lingkat ki bagi chai ama mapung pha bagi mapok kumon thoram December gi kunmapan Bamutia da pangthokre Bamutia gi manung chanbada Kasamura Meetei khungangda mapok kumon thoram asi pangthok pagaloinana khungang adugi ahalaman angang singda blanket socks na chingba imung humpuda makhal kaya gi ningtham phirol jentokhi thoramatuda WMC Tripura unit ki president H Bankim General Secretary M Amit Advisor Sriti Sharma amadi ate mihut sing yauna khungang adugi Dhananjoy Datta Gaurahari Sharma Manoranjan Datta Niyoti Datta Hari Datta na chingba ahal laman kaya su thormatu saruk jakhi haina Agartala dagi phangba pawa sin hairi Northeast Jyotish and Tantra Research Center Headquarter AK Chanda Supermarket Silcharda Chahigi mifam ngarang pangthokre
thorom aduda center asigi president Dr. H. Omorendra chief guest oina Hemanta Purkaista daista lengsinki thorom aduda Jyotish Tantra gi matangda akang ahi kayana mot phongdonaki thorom asida Barak Tampak ki tongan balamda thabak tawriba miyoi kunda sol yanduna ikai khumnaki thorom asida Surya Kumar Sharma IS Thingom Laren Lakpam Champalal Thokchom Bishanath Kabrabam Anita Dr. Rabi Kumar Amadi Seram Garonita ina chingba miyoi kayana sarujaki Sagnairaba Sumangnila Aiba playwright amasung Meetei Puyagi Wariliba Chana Lukuina Laikidabada Naharol Korirol Silup Assam Lakhipurna awaba phongdokre awaba phongdokpagi thoramda Silup ki president Thokchom Bishanath Namipumapu Silup ki ex president Longjam Gopendra amasung angangi sahitya gi aiba Ingudam Satisyandrana daistapamki Silup ki general secretary Wahengbam Binoi Kumarna Saglon kaya pupa Chana Lukhoy ki punsi amati mahakna tungi mirol gi damak asan wa mitlenga loinana lila iduna miyamda paujel kaya kudol tambiramba kaya dubo marik chungna paudamki amasung minit ani tumina leptuna taibang mapuda thonijaki panbayai saknairaba aiba si December gi kunmapan masagi mayum Imphal East ki Chana mayai lekai da leikidabani mahaki loinabi nungthil chaibi machanupa ahum machanupi ani leihori Chiraga poloi bamse lamyai kachin phum kowe mashi yaunana ba macha lairagana laire laitaraga mano sina uraga chatli base kayama da hapaga chatli base nupi urzi aya macha nupa poke na nupi ne dipu ya da ai bu popa matamda ai sauna ba yorokpada awaba kungai kaya khang adi palim iman sibi ima gi laman simboina nasa ay nangasidi palim gi laman simboina kumlang laman simboina mong pamgimay kay tamna nasa nasamunang ganda hapaga pujagi ko palim ima gi samunang ganda nasa lura Timduna thamoy may sato Ilaro nahawna ninsiro Masidi aigi wokpaidu loiba budi takhilai loipa ne hena paisa phangpani ne Mawa guli sabagumba mawa do ju thakpagumba adu kumbado thiba taba aduna chatchatana thiba taba ꯑꯩꯈꯣꯏꯒꯤ customer ꯋꯥꯠ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯀꯥꯎꯊꯣꯛꯇꯨꯅ Ministry of Culture India Lenga ki makhada leiba North Eastern Zonal Cultural Center amasung Palem Pantho Cultural Trust ka khusamnaduna nimit kuni chumna chatharakiba theater workshop on culture of peace Narang Imphal West ki Langjing Achobada leiba Palem Pantho Cultural Trust ki drama holder loisinkhre Thoromaduda BDSA Manipur ki State President Dr. Rajkumar Gunachandra Chief Guest Trust ki Senior Citizen Amadi Advisor Hizam Tomana President amasung EZCC ki Board of Governor ki Member Buddha Chingthamna Guest of Honor Oibiki Thoromgi Taramna Upagi amasung Nungi Oipa Warol Trust Asigi General Secretary Dr. Salam Santibala Devina Piki Mahakna Trust Asina Manipur Data Natana Assam Dasu Culture Buchokana na Bathabak Paithaliba Kaya Dubu Singthaki Chief Guest ki Warol Piraduna Dr. Rajkumar Gunachandra Trust Asigi Kathokpa Honabakanba Kaya Bu Singthaki Trust asina naha oidiba culture amadi drama gi lamda miyoi kaya semgatnanaba pandam thamliba adubu mahakna nungaiba phongdokhi makhatana sagnairebi sahityakar chongtham subadanina moderator oibiduna kabi kunma thoina sereng sedinakhi Trust asigi naha oidiba kalakar singna sanaba the open window haina mingthonba one act play ama buddha chingthamna sintakloi oiduna khodol tamkhi suitcase sigi manungda laiba ima sigi thawai mukni khanda thamjariba phiyom masi chiyom ima nangi phiyom masi sida
Sana leibak Manipur Sana leibak Tuloy nanggi Manipur Tuloy nanggi Manipur Indian Space Research Organization ISRO na spacecraft ki docking amadi undocking tobada ko mateng panganaba satellite ani ngarang jangeng oina numidang gi pung tara khara helakpada Andhra Pradesh ki Sri Harikota Space Center dagi mai pakna thagat khre chaurak na kilometer tara dagi na kilometer kun thapna na orbit amata da thamduna jangeng gi damak thagaliba Chaser amadi target haini mingthonba satellite ani asina mai paklabadi Bharat na lam asida asiguma makal gi satellite thagatpa mari suba leibak oiragani khudam oina spacecraft ani na space ta paina samjinna tuna pot chai pitok pusin tauna pasina space docking gi maroi pa thabak ni December gi kunmari dagi kunmapan phauba Indian Red Cross Society Punjab State Branch Chandigarh amadi BBK DAV College ka khusamnaduna DAV College Amritsar Punjab ta pangthokiba Interstate Junior Red Cross Training Cum Study Camp amadi National Youth Exchange Program lisingani kunmari da saruk yaruba Indian Red Cross Society Manipur State Branch ki Junior Red Cross Team ngarang Imphal da thunglakre lunana IRCS Manipur State Branch amadi JRC imung manung singna taram nokre IRCS Manipur State Branch ki Treasurer Premjit Nauribam Blood Coordinator Atay Thomi Singh RCS Bisnupur District Branch ki Secretary Dr. Huidrom Roman Amadi Atay Volunteer Singh na saruk yaduna thunglakiba RCS Manipur State Branch ki Chairman Narendra Ningomba Vice Chairman Dr. Laisram Manglem General Secretary Athokpam Nabachandra Amadi Borun Nuchingba Team Atuna Bir Tika Intrajit International Airport Imphalda arang thunglabada Youth Festival atuda team winner oirakpagi arang nungai pa phongdokre yamna leadership part loriba ai now secretary athopum nabachandra Dr. L Manglem vice chairman aduga ai now borun angakpa phangba makoi si yam fajaba makoi gi kare haiga dege cooperation makoina kadai de kari soiga dege na kupna sena buduna su isona ikuda mamasi manghalama pibiba tasing na mating pangbiba ni haiduna logjai manipur miyam punamakpu hannan na thagatchaba phongdokse All Jiribam Sports Association AJSN Sinduna Jiribam Higher Secondary School ki sanabung ta chathariba Taranipan Suba and Haricharan Memorial Sub Junior Boys Football Tournament ki ngarang sana ki match sa CKC Chingdong Lekaina Anandamoi Club Jirighatpu goal mari amadamai ti bapikre match sing adu A Iboton Iqbal Hussain B Joel amadi KS Nilkamal na conduct tobiki tournament asigi ngasi nungtil pung 2:30 taba matamda KMYC Kamranga amadi Sonapur GPSA Sonapur ani ki marakta sanaragani Sunrise Club Kadampokpi Jiribam na sinduna Sunrise Club ki sanabungda team tara nipana saruk jaduna sanariba ahanba Moirangthem Nabachandra Singh Memorial Open 6-a-side football tournament ki ngarang sanakiba ahanba semi-final match ta SRCKA na United Brothers pu goal mari amadamai thiba pikre aduga ani suba semi-final match ta Moirangthem Brothers na Maira Club pu goal ama suinada baithiba pikhi match sing adu A Babahan Aziz Haider o Biseso na conduct bikhi ngasi nungtil gi pung amag makhai ta ba matamda SRCKA ga Moirangthem Brothers ka final match sanaragani Nungairaba Pao Yoga acupressure amadi physiotherapy gi matengna atomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagitamak ngasimak lengsin birago Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam
Nongmaijing natabada numit kudingi ayuki pung mapandagi numitangi pung 8 phawba layengzari. Mobile number 8638078821 hairiba number asida layengba lakpagi mangwainana appointment book tobinaba khanganjari. Khanganjaba ma healthcare amadi paramedical science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi bachelor of vocation course tamba yaragani. Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam natuna Lingya Vidyapit University Faridabad ki makhada course asi tambiba haure. Healthcare ki field da skill development oiriba medical laboratory technician, operation theater technician, physiotherapist, radiology imaging technician, patient care management na chingba 12 pass tawrabasina tamba yaraba course asi tamduna isana isabu thabak pijabagi khudong saba lobiyo. Aduga nursing, yoga attendant, first aid training, emergency medical staff amadi RNP course na chingbagi atenba matamgi oiba course ngi tamaktasu admission haujare. Akupa maroli damak Institute of Medical and Paramedical Science Ismail Market Central Road Silchada Lingsibirabu Natraga mobile number 939573245 da pau phaunabiyo. Aroibada maruoiba pau amukhanna Koko komna sinduna Laisram Kamal Babugi matangda Assam gi CM ga unagadawri. WMC Tripura unit ki chahi mapung phabagi mapok kumon thorom pangthokre. Saknai raba sumang lila aiba Meetei Puya gi wari liba chana lukhoina leikidabada awaba phongdorakle. Numit kun nichumna chatharakiba theater workshop ngarang Palem Panthau Cultural Trust ki drama hall da loisinkhre. ISRO na changeng oina docking amadi undocking da mateng pangnanaba satellite ani maipakna thagatkre. Amasung Jiribam da chathariba football tournament ta SRCKA ga Moirangtem Brothers ka ngasi final sanargani. Lakhipur online YouTube channel gi pau sandok chaba ngasi gi oinadi matang asi da loijare.